ꯑꯩꯅ ꯇꯨꯝꯁꯤꯠ ꯐꯥꯗꯒꯩ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤꯁꯦ ꯅꯪꯕꯨ ꯉꯥꯎꯖꯕꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯑꯩꯅ ꯅꯪꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯉꯥꯎꯖꯔꯛꯑꯕꯅꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯄꯤꯅꯤꯅ ꯅꯪꯉꯣꯟꯗ ꯀꯃꯥꯏꯅ ꯏꯆꯦꯜꯁꯤꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯗꯣꯏꯅꯣꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯇꯧꯁꯤꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅ ꯈꯪꯍꯟꯒꯅꯤ Tanawe, nang di yung ngandasida, kaya palis ka daw rumiba. Tayo pa ba hoy di ayong ngantahgot na hagsang panabani na hagsang sajal tawida na. Aduna isu tayo pa ba hoy mataw tamgi na taw ba. Ibema, nang siya matak na dorebo. Ayong ngandasida, panik tuga ay mataw tamini na waking jintoli ba. Tayo pa ba nang naatak na bahay dubo kayo no? Ha, kari hay no ba? Nang kita aso kangoy ni, ay ko'y kunje. Imphal ay kilometer 56. 56 hay ba di? Yang kay taruk. Yang kay taruk di kang muna tra. Hoy he, adu baw di kang isu. Asi baw di kang ini. Ay di pi ngay digi. Imphal da. Lalo lang sukrat na magpanina. Nangon na giti chakot pagi mangal siya. Ay nakara kang mahilay tare. Ay na nangon datak na reha biti. Nang siya. Chakot ka dapat yang wali hai banida. Ay chale ko. Atak na ba hai badi? Chakot ka dapat yang wali hai ba? Adudi tayo pa ba na ingonda atak na ba hai ba? Chakot ka dapat yang wali hai ba? Ay na nangon datak na reha biti. Nang siya. Chakot ka dapat yang wali hai banida. Atak na ba hai badi? Chakot na ba? Sibu chung matra ne. Tanda kanjaluraga koksi sumgaur ida atak na ba haiba sibu chakot kadaba yang watli haiba hai sinadi atak na baga chakot da ba wahai ani sibu manaroida nang di kay daura nashangamdrabo ungaga leidubo nasayuktagi ni nang leise kesu tawdi haduga kay dawai unga leiriba ayong atadai hawala satliduna kadai satliba as akoy masi am hangi he kesu jati mi nang ko wa mai sum de nang na thongna amta toromdraga pagang dengangi aina somda ko ngauri siti khangdriba kay dauraba saksina haju pok thongam desina pungse tara ta salabane na sa sungam mi hai sakse thongto amba yadro Ima se thabak chakhi haradi nasana khamam thoktro ngasai aina marup tinaba chatringai degi phamungduda ungduna lehorabani sumne ungduna leidu kaigino ba nang haisini nang wayang angde haisini nang je takna bi mathau ta drabani leisabi pharabane wakhanji samam na ni ngaji da akhoi magi shausi diba oksak su tharamde sangi masin jaksu amata tharamde yen masin jaksu tharamde nang suyang ne loi baga chap manarabani nang se loi bade yang wadori nupa mane haina singnaraga pithokidaba yaro ima karino nang ngangi dubu yam taning de ko wari yam ngang nu ko yam taning de haijini aina khanjaba nupa lei nang na khanjaba nupa lei yeba nupa du na pamak pasunata ba nang na pamjari ba hoi aina pamjari ba hai su hai bani ibema nang se leisabi ju pharabani hojik phawbabu nupa amta na koi hairtri bro sumine kadai dige hairek toino ba oknam nambi nangoda bu kanana hairek toino ba oksi ima sel ngaktani ne mathang di macha kun poklo o sepham ama khangdoini ne ado yum sida nupa amta ga leitabane aine iya amta pame kani numana ngangi mayam jibo adu su nupa yam thokpa nupa di pamde
Ima, taning deko. Kitang surap ka layba. Oy gilamdanga khara oyba. Haibadi akhoi yumsidane yawong ilu yagadaba. Ima, aise, wakhan mayam kan khalambane. Nang nakokse loi thugai re. Nangangongro ko. Ai Lanchenbi hoi bau ta chalugige. Sakhren he. Sanga aga imagi mateng pangge. Sa ising che thongge kaina khande ne sa. Masi Lanchenbi, Tanobi, ai je nang ina ta thoin ki lai ne. Thoina lai ne ba. Kay maramge. Ngasai thanda wakhan ma sum khalambane ba. Khanpham khangdraba. Adubu karino ba. Khanpham khangdri dubu. Aduburo. Atakna ba haiba wahai siga. Chakhota ba siga. Sibu kaida khenage. Ha, sibu manabra ba. Nang na hairise. Atak na baga, chakhota baga, manabra sineba. Hoi, manabra ba. Kadai day pushalay ba wahang numi. Adubu manabra ba. Atak na baga chakhota baga sibu manabra ay. Kadai day manadoy no. Kanana kariya mo hairagin ng wanda. As, nang mo ay ngoda sauzala ano. Ay sukhang dadana nang ngoda hanglay sini. Wakhan siya yam chamam narijat ni ko. Ngasay thanda khanbada ko. Nathanda chamal na batanda na ay siyaw na samam na hangge hayro. As, Lanchenbi, ay nangoda hangise. Maram amagini. Kanagumba mana ay ngonda hairakpigini. Kanana nang wanda kari hayray no ba? Hairakpagi wakata nati. Tina nga paga chamanay. Ha, tina nga paga sapmanay ba? Nang wanda hayray misak to kanano ba? Ha, am hayro se. Misak to hayro umi. Mana ngonda tina nga su. Ay githamasina sawa sukangamde ba? Kaigino khangde. Se ay na hangise, misak to kanano ba? Phare se, misak tu budi ko na hairage. Ado. Hojiki wahe ani do. Chapu mana jalo. Ado, atak na baga, chakhota baga. Nanga sa haibadu ba? Hoi. Atak na ba, chakhota ba? Ado, atak na ba, chakhota ba? hoi mi. Atak na ba, chakhota ba? Atak na ba, chakhota ba? Nang khalauro. Ay chatlage. Atak na ba, chakhota ba? Atak na ba, chakhota ba? Atak na ba, chakhota ba? Hai risibu manazala ne. Atak na ba, chakhota ba? 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 Ash. Ludi lui hai. Atak na ba, chakhota ba? Ngasayadagi ingakse thangatani yengmani. Ngasidi sukjen jalakti mi. Tanawi, ngasidi nang yam ngalamina. Kenel mapanjida nang disibu. Ngandana tholaga sidale misibu. Walking tholi ba haibduro. Hoi. Ay su tholai ni. Loire, na nai nonda kai haige. Atak aphong na ba ma haigidro. Nangje pajana ata phong na dorebo. Nang na sheli ba dress tubu. Walking chen bagi, walking chat bagi dress laba. Nangje di pura. Ichilji da haning dre tanobi. She, ay pajana takbige. Muna tao. Walking chat bagi dress hai bsidi. Tracksuit le gana, tracksuit selazu ai. Tracksuit puri natraga t-shirt mit kadaba. Khangaba, khongdo sport shoes sama tongdaba. Nang na sheli ba dress tudi walking dress kaudi. Yumdagi thola ngan tana sida mi ngai mali. Aina ai ba dress to adu selaga walking du chelu. Khangaba, laibang ngam dra chelu no. Ai chale. Ay, sabuk chelu gi ko.
ꯑꯩꯗꯤ ꯋꯥꯀꯤꯡ ꯆꯠꯄ ꯊꯣꯛꯂꯛꯄꯁꯨ ꯅꯠꯇꯦ ꯃꯥꯅ ꯈꯪꯗꯤ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤꯃꯤ ꯑꯩꯗꯤ ꯃꯥꯕꯨ ꯎꯖꯅꯤꯡꯗꯅ ꯃꯥꯕꯨ ꯉꯥꯏꯕ ꯊꯣꯛꯂꯛꯄꯅꯤ ꯃꯥꯅ ꯈꯪꯗꯤ ꯈꯪꯗꯅ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯁꯦ ꯍꯦꯛ ꯎꯕꯒ ꯍꯦꯛꯇ ꯊꯤꯅ ꯉꯥꯡꯅꯤꯡꯉꯤꯁꯦ ꯑꯗꯨꯕꯨ ꯇꯥꯏ ꯐꯕ ꯅꯪꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯉꯁꯨ ꯆꯩꯔꯁꯨ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯁꯨꯡꯁꯥꯎ ꯁꯥꯎꯕꯤꯔꯣꯏ ꯃꯦꯂꯦ ꯇꯅꯧꯕꯤꯅꯦ ꯑꯩꯈꯣꯏ ꯍꯨꯝ ꯄꯨꯜꯂꯒ ꯆꯦꯡ ꯀꯨꯁꯨ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯆꯥꯅꯔꯨꯁꯤꯗꯅ ꯇꯅꯧꯕꯤ ꯍꯣꯏꯗ ꯑꯩꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯆꯥꯁꯟꯕꯗꯣ ꯌꯥꯗ꯭ꯔꯦꯕ ꯅꯪꯅ ꯆꯥꯁꯦꯕꯨꯗꯤ ꯌꯥꯕꯨꯗꯤ ꯌꯥꯏꯑꯕ ꯑꯗꯣ ꯈꯔ ꯂꯩꯔ ꯆꯥꯁꯤꯕ ꯑꯩꯁꯦ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯅꯤ ꯑꯃꯁꯨ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯇꯔꯗꯨꯅꯅꯦ ꯐꯤꯒꯔ ꯁꯦꯝꯃꯣꯗꯅꯦ ꯍꯥꯏꯔꯤꯁꯦ ꯆꯦꯡ ꯀꯨꯁꯨ ꯆꯥꯕꯗꯤ ꯀꯩꯁꯨ ꯅꯣꯏꯈꯠꯂꯣꯏꯗ ꯁꯤꯕꯨ ꯋꯥꯅꯦꯅ ꯐꯤꯒꯔ ꯇꯥꯗꯕꯁꯦ ꯌꯥꯝ ꯊꯤ ꯉꯥꯡꯉꯦ ꯍꯥꯏꯕ ꯍꯦꯔꯣꯅꯤꯒꯨꯝꯕꯁꯦ ꯑꯁ ꯌꯥꯝ ꯂꯨꯒ꯭ꯔꯖꯥꯠꯅꯤ ꯄꯪꯆꯥ ꯆꯥꯁꯟꯕ ꯌꯥꯗꯦꯕ ꯐꯔꯦ ꯐꯔꯦ ꯆꯥꯔꯣꯏꯁꯤ ꯇꯣꯛꯑꯁꯤ ꯃꯦꯂꯦ ꯅꯪꯁꯦ ꯄꯣꯟ ꯑꯣꯟꯈ꯭ꯔꯦꯉꯣ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕꯒꯤꯔꯣ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦꯃꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯂꯣꯏ ꯍꯥꯏꯔꯛꯑꯦ ꯃꯤ ꯑꯗꯨ ꯋꯥꯍꯩꯗꯣ ꯑꯗꯣ ꯂꯟꯆꯦꯟꯕꯤ ꯅꯪꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯐꯤꯒꯔꯁꯦ ꯐꯗꯤ ꯐꯖꯔꯦꯀꯣ ꯌꯥꯝ ꯐꯖꯔꯦꯕꯣ ꯌꯥꯝ ꯃꯑꯣꯡ ꯇꯥꯔꯦꯕꯣ ꯁꯛꯁꯤꯒ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯂꯟꯆꯦꯟꯕꯤ ꯀꯩꯅꯣꯝ ꯍꯥꯏꯕꯤꯒꯦꯅꯦ ꯑꯩꯅ ꯍꯟꯇꯛ ꯀꯨꯝꯃꯤꯟꯅꯗꯣꯔꯤꯕ ꯍꯦꯔꯣꯁꯦ ꯅꯪ ꯀꯅꯥ ꯃꯥꯜꯂꯦ ꯅꯪꯅ ꯍꯥꯏꯗꯤ ꯍꯥꯏꯗꯅ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯁꯤꯅꯦ ꯐꯩ ꯑꯗꯨꯕꯨꯔꯣ ꯏꯁꯩ ꯐꯖꯕꯒ ꯀꯨꯝꯕ ꯋꯥꯡ ꯆꯥꯎꯕ ꯑꯁ ꯗꯦꯂꯤꯁꯇꯨꯅꯦ ꯃꯤ ꯗꯦꯂꯤꯁꯇꯣ ꯗꯦꯂꯤꯁꯀ ꯑꯁ ꯑꯩꯗꯤꯅꯦ ꯃꯥꯒ ꯀꯨꯝꯃꯤꯟꯅꯅꯤ ꯈꯟꯕꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯤ ꯑꯩꯁꯦ ꯃꯥꯒ ꯄꯥꯅꯤ ꯈꯟꯕꯗ ꯃꯤꯍꯨꯟꯒꯁꯦ ꯌꯥꯝ ꯆꯣꯡꯉꯦ ꯃꯤ ꯑꯐꯥꯎꯕ ꯍꯦꯔꯣꯅꯤꯅ ꯗꯦꯂꯤꯁꯇꯣ ꯅꯣꯏꯗꯤ ꯇꯤꯚꯤꯗ ꯎꯕ ꯅꯠꯇꯅ ꯑꯁꯦꯡꯕꯗꯗꯤ ꯎꯕ ꯐꯪꯉꯔꯣꯏꯀꯣ ꯍꯣꯏ ꯍꯣꯏ ꯐꯪꯉꯔꯣꯏ ꯑꯩꯈꯣꯏꯗꯤ ꯐꯤꯂꯝꯁꯨ ꯀꯨꯝꯗꯕꯅꯤꯅ ꯁꯤꯅꯦ ꯐꯩ ꯇꯅꯧꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯇꯝꯕꯤꯒꯦ ꯂꯥꯛꯏꯅꯦ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅꯣ ꯑꯝꯇ ꯂꯤꯔꯛꯎꯅꯦ ꯅꯣꯡꯃ ꯅꯪꯅ ꯀꯨꯁꯨ ꯆꯥꯅꯁꯦ ꯍꯥꯏꯅꯩꯗꯅ ꯍꯣꯏ ꯑꯗꯨꯗꯅꯦ ꯉꯔꯥꯡ ꯑꯩꯁꯦ ꯃꯦꯂꯍꯣꯏꯗ ꯆꯪꯉꯨꯏꯌꯦ ꯀꯨꯁꯨ ꯆꯥꯅꯁꯦꯅ ꯍꯧꯔꯨꯕꯅꯦ ꯃꯉꯣꯟꯗ ꯇꯅꯧꯕꯤ ꯑꯗꯣ ꯃꯥꯗꯤ ꯐꯤꯕꯝ ꯑꯝꯗ ꯂꯩꯔꯝꯃꯦꯍꯦ ꯑꯦꯜꯕꯝꯒꯨꯝꯕꯗꯒꯤ ꯄꯨꯔꯥ ꯃꯥꯗꯤ ꯇꯥꯏꯕꯪꯗꯁꯨ ꯍꯦꯔꯣꯏꯅꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯁ ꯋꯥ ꯉꯥꯡꯕꯗꯁꯨ ꯁꯥꯊꯤꯑꯣ ꯀꯩꯌꯣ ꯃꯌꯥꯝ ꯌꯥꯎ ꯂꯩꯔꯝꯃꯦ ꯃꯥꯅꯅꯦ ꯀꯨꯝꯗꯣꯔꯤꯕ ꯑꯅꯧꯕ ꯑꯦꯜꯕꯝꯗꯨꯁꯨ ꯑꯣ ꯑꯐꯥꯎꯕ ꯗꯦꯅꯤꯁꯇꯨꯒꯅꯦꯌꯦ ꯗꯦꯅꯤꯁꯀ ꯄꯥꯗꯣꯔꯕꯅꯤꯅꯅꯦ ꯃꯤꯍꯨꯟꯒꯗꯣ ꯈꯞꯆꯣꯡ ꯆꯣꯡꯉ ꯂꯩꯍꯧꯔꯝꯅꯤ ꯇꯧꯅꯤꯌꯦ ꯗꯦꯂꯤꯁꯀ ꯀꯨꯝꯕꯗꯒꯤꯗꯤ ꯃꯉꯛꯀꯗꯣ ꯊꯦꯛꯀꯠꯂꯛꯑꯅꯤꯅꯦ ꯈꯔꯒ ꯊꯦꯛꯀꯠꯂ ꯂꯩꯔꯤꯉꯩꯗꯨꯗ ꯑꯩꯗꯤ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯃꯗꯨ ꯅꯨꯄꯤꯗꯣ ꯏꯕꯦꯝꯃ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯂꯩꯔꯤꯌꯦ ꯀꯔꯤ ꯄꯥꯎꯅꯣ ꯇꯝꯃꯛꯑꯣ ꯑꯗꯨꯕꯨꯔꯣ ꯐꯤꯒꯔ ꯐꯖꯩꯅ ꯑꯩꯅ ꯍꯥꯏꯔꯨꯔꯦ ꯑꯥ ꯁꯨꯃꯥꯏꯅꯕꯨ ꯇꯧꯕ꯭ꯔꯣ ꯑꯁ ꯐꯤꯕꯝ ꯑꯃꯗꯅꯦ ꯃꯥ ꯂꯩꯍꯧꯔꯤꯁꯦ ꯑꯗꯨꯒ ꯏꯕꯦꯝꯃ ꯗꯦꯅꯤꯁꯀ ꯀꯨꯝꯃꯤꯟꯅꯔꯛꯇꯣꯔꯦꯅꯅꯦ ꯆꯝꯅꯒ ꯇꯝꯃꯛꯄꯖꯥꯠ ꯅꯠꯇꯦ ꯑꯦꯛꯇꯤꯡꯒꯗꯣ ꯁꯨꯃꯥꯏꯅꯒ ꯇꯧꯏ ꯃꯤ ꯀꯣꯊꯔꯒ ꯂꯟꯆꯦꯟꯕꯤ ꯍꯟꯗꯛꯇꯤ ꯑꯩ ꯗꯦꯅꯤꯁꯀ ꯀꯨꯝꯃꯤꯟꯅꯗꯣꯔꯕꯅꯦ ꯑꯁ ꯃꯥꯗꯤ ꯑꯐꯥꯎꯕꯅꯦꯅ ꯃꯤꯍꯨꯟꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯁꯨꯃꯥꯏꯅꯒ ꯇꯧꯋꯦꯃꯤ ꯏꯕꯦꯝꯃ ꯑꯗꯨ ꯅꯨꯄꯤꯗꯣ ꯗꯦꯂꯤꯁꯀ ꯀꯨꯝꯃꯤꯟꯅꯈꯤꯕꯗꯩꯅꯦ ꯑꯩꯈꯣꯏꯅ ꯀꯧꯕꯒꯁꯦ ꯈꯨꯝꯕꯤꯔꯛꯀꯗꯕ ꯂꯩꯇꯦꯀꯣ ꯏꯕꯦꯝꯃ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯒꯗꯤ ꯆꯪꯕꯤꯗ꯭ꯔꯦꯗꯅ ꯀꯧꯅꯗ꯭ꯔꯦꯗꯅ ꯀꯧꯕꯤꯗ꯭ꯔꯦꯗꯅ ꯑꯗꯨ ꯐꯔꯦꯁꯦ ꯏꯕꯥꯅꯤ ꯋꯥ ꯑꯔꯨꯕ ꯑꯃ ꯇꯥꯟꯅꯒꯗꯕ ꯂꯩ ꯂꯥꯛꯑꯣ ꯑꯝꯇ ꯈꯟꯅꯁꯤ ꯂꯥꯛꯑꯣ ꯀꯩ ꯋꯥꯅꯣ ꯌꯥꯝ ꯂꯨꯕꯒ ꯃꯥꯜꯂꯤ ꯅꯪ ꯃꯑꯣꯡꯁꯦ ꯑꯝꯇ ꯐꯝꯃꯒꯅꯦ ꯏꯪꯅ ꯇꯥꯟꯅꯁꯦꯕ ꯀꯩ ꯋꯥꯅꯣꯃꯤ ꯅꯪꯕꯣ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯑꯩꯁꯦ ꯅꯨꯄꯥ ꯑꯃ ꯀꯣꯏꯅꯔꯨꯏ ꯑꯦ ꯍꯩꯁ ꯏꯅꯦꯒꯤ ꯋꯥꯐꯝꯗꯨꯗꯤ ꯈꯔ ꯂꯨꯏꯍꯦ ꯅꯪꯕꯨ ꯅꯨꯄꯥꯅꯒ ꯍꯥꯏꯔꯛꯄꯒ ꯂꯩꯕ꯭ꯔꯣ ꯑꯁ ꯀꯥꯏꯗ ꯍꯥꯏꯔꯛꯇꯣꯏꯅꯣ ꯑꯣꯛ ꯈꯔ ꯂꯣꯏ ꯌꯦꯟ ꯈꯔ ꯂꯣꯏ ꯁꯟ ꯁꯦꯟꯅꯕ ꯑꯩꯉꯣꯟꯗ ꯀꯥꯏꯗ ꯅꯨꯄꯥꯅ ꯍꯥꯏꯕꯤꯔꯛꯇꯣꯏꯅꯣ ꯆꯨꯝꯃꯤꯅꯦ ꯅꯪ ꯍꯥꯏꯗꯨꯁꯨ ꯑꯗꯣ ꯑꯩꯅ ꯈꯟꯖꯕꯗꯤ ꯂꯩ ꯅꯪꯅ ꯈꯟꯖꯕ ꯅꯨꯄꯥꯗꯨꯕꯨꯗꯤ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯈꯪꯉꯤꯗ ꯑꯦ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣꯕ ꯌꯦꯐꯦꯕ ꯅꯠꯇ꯭ꯔꯣ ꯑꯦꯁ ꯑꯗꯨꯗꯒꯤꯗꯤ ꯈꯨꯜ 2 ꯋꯥꯠꯂꯤ ꯌꯧꯔꯛꯀꯗꯕ ꯑꯣ ꯁꯤꯗꯒꯤ ꯈꯨꯜ 2 ꯋꯥꯠꯂꯤꯕ
ꯋꯥꯡꯃ ꯇꯥꯕ ꯌꯧꯔꯛꯑꯒ ꯑꯦꯜꯕꯝ ꯀꯨꯝꯕꯤ ꯃꯦꯂꯩ ꯑꯗꯨꯝ ꯍꯪꯉꯣ ꯑꯗꯨꯝ ꯈꯪꯉꯅꯤ ꯁꯣꯝꯁꯦ ꯑꯦꯜꯕꯝ ꯀꯨꯝꯕꯤ ꯃꯦꯂꯩꯗꯨꯔꯣ ꯑꯥꯎ ꯃꯥꯅꯦ ꯃꯦꯂꯩꯗꯨꯅꯦꯕ ꯁꯤꯁꯇꯔꯅ ꯀꯨꯝꯕ ꯏꯁꯩꯈꯩꯁꯦ ꯂꯣꯏꯅ ꯐꯖꯩ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯦꯗ ꯁꯣꯝꯅ ꯊꯥꯒꯠꯆꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦꯗ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯁꯨꯝ ꯍꯣꯠꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯅꯧꯕ ꯑꯣꯏꯖꯔꯁꯨ ꯑꯁꯦꯡꯕꯒꯤ ꯐꯖꯩ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩ ꯌꯧꯁꯟꯖꯔꯛꯑꯒꯦ ꯍꯣꯏ ꯑꯗꯨꯝ ꯍꯪꯕꯤꯔꯣ ꯑꯩ ꯑꯗꯨꯝ ꯉꯥꯏꯖꯔꯝꯃꯒꯦ ꯂꯩꯀꯥꯏꯗꯨꯗ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯍꯪꯕꯗ ꯈꯪꯉꯅꯤꯗ ꯃꯦꯂꯩ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯈꯪꯒꯅꯤ ꯊꯝꯖꯔꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯃꯦꯂꯩꯁꯤꯗꯤ ꯄꯨꯡꯑꯣꯟ ꯑꯣꯜꯂꯝꯃꯦꯗꯅ ꯄꯨꯡꯂꯪ ꯂꯪꯉꯝꯃꯦꯃꯤ ꯁꯛꯇꯝꯁꯦ ꯄꯨꯔꯥ ꯄꯨꯡꯑꯣꯟ ꯑꯣꯜꯂꯝꯃꯦꯗ ꯃꯁꯛꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯅꯨꯄꯤꯕꯨ ꯃꯥꯟꯗ꯭ꯔꯤꯁꯤꯗꯤ ꯑꯩꯁꯤꯕꯨ ꯏꯔꯥꯞ ꯂꯥꯞꯇꯕꯤꯗ ꯃꯥ ꯑꯣꯏꯅ ꯌꯦꯡꯉꯁꯤꯔꯥꯅꯦ ꯐꯤꯂꯝ ꯑꯦꯜꯕꯝꯁꯨ ꯀꯨꯝꯃꯦ ꯈꯔ ꯂꯩꯔꯗꯤ ꯃꯥꯁꯨ ꯐꯥꯎꯔꯛꯇꯣꯔꯤꯕꯅꯦꯕ ꯃꯌꯥꯝꯅ ꯕꯕꯥ ꯅꯪ ꯅꯨꯄꯤꯗꯨꯗꯤ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯑꯐꯥꯎꯕꯅꯤꯒ ꯍꯥꯏꯅꯕꯤꯗꯣꯏꯅꯦꯕ 마디 kayno yam ngangna ingonda yeng leramisina aina hantak albumga kumkhalakpasida masu ingonda ngawdan yengjarini ni masaksiga ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯂꯤꯁꯤꯅ ꯀꯗꯥꯏꯗ ꯑꯩꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯁꯥꯟꯇꯣꯏꯗ ꯆꯠꯂꯨꯒꯦꯅ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯋꯥꯡꯂꯣꯝꯗ ꯆꯠꯂꯤꯁꯤꯅ ꯀꯔꯤꯒꯤ ꯑꯁ ꯃꯦꯂꯩ ꯍꯦꯛ ꯑꯣꯛꯅꯔꯨꯕꯗꯒꯤ ꯂꯝꯕꯤꯒꯁꯦ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯏꯌꯦ ꯀꯣꯛꯁꯦ ꯃꯦꯂꯩ ꯂꯣꯏ ꯂꯩꯈꯥꯏꯔꯦꯃꯤ ꯐꯔꯦ ꯁꯥꯟꯇꯣꯏꯗ ꯆꯠꯄ ꯑꯣꯏꯅ ꯃꯦꯂꯩꯒꯤ ꯁꯛꯇꯝꯁꯨ ꯑꯃꯨꯛ ꯎꯕ ꯐꯪꯒꯅꯤ ꯐꯔꯦ ꯑꯃꯨꯛ ꯍꯟꯗꯅ ꯆꯠꯂꯒꯦ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯌꯧꯕꯤꯔꯛꯇ꯭ꯔꯤꯁꯤꯕꯣ ꯋꯥꯔꯧꯕꯤꯅꯣ ꯑꯩ ꯂꯥꯛꯆꯔꯤꯌꯦ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯕ ꯈꯨꯟꯗꯣ ꯑꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2 ꯈꯛꯇꯅꯤ ꯆꯠꯂ ꯂꯩꯔꯤꯁꯦ ꯀꯨꯏꯃꯟꯈ꯭ꯔꯦꯃꯤ ꯑꯩꯁꯦ ꯁꯨꯝꯗꯧꯕꯅꯦ ꯄꯣꯠꯁꯥ ꯑꯃ ꯄꯤꯕ ꯀꯥꯎꯔꯝꯗꯅ ꯑꯩꯁꯦ ꯑꯃꯨꯛ ꯍꯜꯂꯒ ꯑꯁ ꯌꯧꯁꯟꯖꯔꯛꯇꯣꯔꯦ ꯑꯩ ꯂꯝꯕꯤꯗ ꯂꯥꯛꯆꯔꯦ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯉꯥꯏꯔꯝꯃꯒꯦ 마수 소이든 강문이다. 마기 시불람비다 까나가이지 않으니. 야이파바제 하이하이나 한가 yengpa mienga manadini. 마수 야우나 아이나 파골락바시다 ngawba yauri mali. Amubia, nang nanasaze, asam na liling na poise kay ginoba. Nang nakitang pokbaze, kana din eh. Mangzay ba ingonda? Thadu higi okto na masatra nga pokpa. Nang na poise na, sunatagi mapan khak. Adusu mari khak hingba. Mari khak yon ba dunadi? Angonda sempa mama khangaw de ba? Angang yoyoy na masinu pisya. Shell tan bagi wakal at layrabjani. Amubi nang siya, angonda yang mangzay da. Tanong biya. ꯅꯪꯅ ꯁꯥꯎꯔꯤꯗꯣ ꯑꯣꯛꯇꯅꯤꯅꯦ ꯀꯥꯟꯅꯗ꯭ꯔꯕ ꯑꯃꯨꯕꯤꯗꯨꯗꯤ ꯇꯥꯀꯥꯃꯩꯗ ꯄꯤꯊꯣꯛ ꯀꯥꯏꯊꯣꯛꯉꯁꯤꯗꯅ ꯖꯒꯣꯛ ꯐꯕꯤ ꯑꯃꯨꯕꯤ ꯑꯃ ꯁꯤꯜꯂꯁꯤꯗꯅ ꯇꯥꯏ ꯐꯕ ꯅꯪꯒꯤꯗꯨꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯩ ꯋꯥꯅꯤꯗ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯅ ꯅꯨꯡꯁꯤꯅ ꯌꯣꯛꯆꯔꯤꯕ ꯑꯃꯨꯕꯤꯁꯤꯕꯨ ꯇꯥꯀꯥꯃꯩ ꯍꯣꯏꯗ ꯀꯥꯏꯊꯣꯛꯍꯟꯈ꯭ꯔꯣ ꯀꯥꯏꯅ ꯇꯥꯏ ꯐꯕꯒꯤ ꯋꯥꯍꯩꯗꯨꯗꯤ ꯑꯩ ꯊꯃꯣꯏ ꯈꯔ ꯅꯨꯡꯉꯥꯏꯇꯦꯗ ꯇꯅꯧꯕꯤ ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯪꯅ ꯑꯃꯨꯕꯤꯗꯨꯗ ꯆꯩꯕꯤꯕꯗꯨꯗ ꯑꯗꯣ ꯌꯨꯝꯗ ꯂꯣꯏꯕ ꯖꯤꯕꯁꯦ ꯁꯨꯝ ꯂꯣꯏꯅꯔꯗꯤ ꯅꯨꯡꯁꯤꯔꯛꯄꯅꯦ ꯁꯥꯎꯅꯨꯀꯣ ꯑꯩ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯑꯗꯣ
ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯏꯁꯦ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕ ꯑꯩꯗꯤ ꯃꯤꯁꯛ ꯑꯃ ꯎꯔꯨꯕꯗꯒꯤ ꯄꯨꯡꯉꯛꯑꯦ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯄꯨꯡꯉꯛꯏ ꯀꯥꯏꯅ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯊꯣꯛꯆꯣꯝꯒꯤ ꯃꯦꯂꯩꯗꯣ ꯃꯁꯛꯀ ꯌꯥꯝ ꯐꯖꯔꯦꯉꯣ ꯊꯥꯏꯅꯗꯤ ꯃꯥꯁꯦ ꯄꯥꯎ ꯋꯥꯔ ꯂꯩꯔꯝꯗꯥꯏ ꯍꯣꯏ ꯋꯥꯎꯕꯅꯦ ꯍꯧꯖꯤꯛꯇꯤ ꯐꯤꯂꯝ ꯀꯨꯝꯕꯗ ꯌꯥꯝ ꯐꯖꯔꯦꯉꯣ ꯐꯖꯗ꯭ꯔꯅꯦ ꯇꯅꯧꯕꯤ ꯃꯥꯏ ꯋꯥꯗꯣ ꯁꯨꯝ ꯄꯜꯂꯛꯅꯨꯀꯣ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯃꯥ ꯈꯨꯈꯨꯝꯁꯤꯅ ꯑꯗꯨ ꯅꯨꯄꯤꯗꯣ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯃꯤꯅꯦꯕ ꯅꯪꯅ ꯌꯥꯅꯤꯡꯗꯕꯗꯨꯅ ꯌꯥꯅꯤꯡꯗꯕꯅꯤꯗꯅ ꯑꯩꯗꯤ ꯃꯥꯁꯦ ꯊꯃꯣꯏꯗ ꯀꯩꯅꯣꯝ ꯈꯜꯂꯛꯑꯕꯅꯤꯉꯣ ꯇꯅꯧꯕꯤ ꯑꯁꯦꯡꯕꯒꯤꯅꯦ ꯑꯩ ꯍꯥꯏꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯦ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯦ ꯃꯥꯏ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯁꯨꯡꯄꯟ ꯄꯜꯂꯛꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯦꯗ ꯇꯥꯏꯐꯕꯒꯤ ꯊꯃꯣꯏꯗ ꯃꯥꯗꯣ ꯈꯜꯂꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯈꯜꯂꯦ ꯈꯜꯂꯧꯔꯣ ꯅꯪꯒꯤ ꯊꯃꯣꯏꯗ ꯈꯜꯂꯧꯔꯣ ꯑꯣꯏ ꯃꯥꯅ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯤꯁꯤꯅ ꯑꯩꯅ ꯃꯦꯂꯩꯕꯨ ꯐꯖꯩ ꯍꯥꯏꯔꯒ ꯇꯅꯧꯕꯤꯁꯦ ꯅꯥꯅꯤ ꯈꯪꯗꯦ ꯁꯣꯅꯣꯒ ꯆꯨꯖꯥꯠꯂꯣ